Phurup ke shaktam leina Eikhoina Eikhoigi Phurup ke Damak Mapal Thokna Laoba Ngamdaba Asi Yamna Laibak Thibani haina Manipur Legislative Assembly ke Speaker Thokchom Satyabrata na phongdokkhre wafom ase Manipur Legislative Assembly ke ahanba mifamfam kiba kumja English nga machamapan nifunipan ke ngasigi numit October 19 ase ningsingduna humfutara mga suba ningsing thoram oina ngasi pangthokkiba thoram amada mahak na phongdokkibane Manipur Legislative Assembly ke Museum amadi Archives ki taruk suba mapokkumon ke loina na ngasi Manipur Legislative Assembly ke Banquet Hall da pangthokkiba thoram maduda Speaker Thokchom Satyabrata na hai kumja English nga machamapan nifunipan ke ngasigi numit October 19 da Manipur Legislative Assembly ke ahanba mifam adu ningsingduna ngasi pangthokliba thoram ase yamna maru oiba amane Haukraba Thodok-sing ningsingba khak natana Thodok-sing aduna tungda lakadoriba mirolda karamba pautak pirammi haibidu ngasigi nainaba ngasidi nainaba yamna mathau tarakle Eikhoina pangdaba amagum tumina leishinduna amadi Kangzinduna isa ki ithodang sing pangthokdana leiragadi Eikhoi manglomda changsinba kaidonungda ngamloi Eikhoi ki mangda tariba thabak thoram sing isa na angamba thakta honaba mathau tai Eikhoi ki chapchaba Phurup ki shaktam leina Eikhoina Mapal Thokna Laoba Ngamdaba Asi Laibak Thibani Manipur Legislative Assembly ki Museum amadi Archives ngasi chahi taruk mapung pharakle tabada nungaiba fawi Museum amadi Archives asi hena masak thokpa ama oinaba pumnamakna honaminase ngasi Eikhoi ki khunai asida amana ama honabagi mami ama tariba asi phongdokpa matam oide masigi mahut asoiba aranba sing chumthokna duna afaba maikaida purakna ba hotnaduna iramda masi taseng ba sana laibak ama ohensi haina mahakna makhata ki Ngasigi thoram aduda Manipur Legislative Assembly gi humfutara manga surakpa chahi ga mari leinana puthokpa Souvenir amasu Speaker Thokchom Satyabrata na luchingduna phongdokhe ngasigi thoram aduda Manipur Legislative Assembly gi Speaker Thokchom Satyabrata mayang Imphal AC gi MLA Khongkham Robindro Kumbi AC gi MLA Sanasam Premchandra amadi Manipur Legislative Assembly gi Secretary K Megajit na mathang sit na Chief Guest of Honor amadi President oina sarukyakhi